Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahanbida maruoiba headline. Lamdam sigi naha Singna government job khaktang tanabagi mahut isa isagi akhangba ahibasing sizinaduna honabagi tangai fadaba lei haina Chief Minister na phongdokhrei. Sakhangdaba Singna Fubadagi Leikhidrabagi MD Sanwaski Asiba Hakchang Loukhiroi Misi asi NIA da sinaduna achumaran puthokpigadabani haina JAC na phongdorakli. Churjampur ge Happy Molan Hill Range ta ekar Mari Dasmik Nipan da tharamba popi pambi sing yanthetuna manghankrei. Pausandona pijari. Lamdam asigi naha Singna government job khaktang tanabagi mahutta isa isagi akhangba ahibasing sizinaduna honabagi tangai fadaba lei haina Chief Minister na phongdokhrei. State asida leriba naha Singna tongan ba hiram kayada hana hotnariba sing asidagi hena hotnahaningi. Manipuri State Current Guarantee Scheme gi makhada hojik lupa crore changa sizinadana bank ta taduna leiri haina Chief Minister N Virena phongdokhrei. Wafam asing asi Department of Trade, Commerce and Industries Government of Manipur na sil langduna Palace Compound leiba City Convention Center da pangthokiba Micro, Small and Medium Enterprise na khudong chaba kaya pibadanatana India ki North East State singi infrastructure, skill development amadi economic growth singda khumang chawsinabagi pandamda RAM and Unati lising ani kunmari scheme gi matangda nomagi oiba state level workshop amagi thoramda phangdokhibani. Power, Forest and Environment Minister D.H. Bishorjit, CAF and PD Minister L. Susindro, PWD Amadi Yas Minister Govindas Konthaujam, Social Welfare Minister Haikam Dingo, Transport Minister Kasim Vasum, Chief Secretary Prasant Kumar IAS, Principal Secretary Arun Kumar IAS Amadi, Atai Minister MLA Kayana Athoiba Mithunglen Oiduna Pangthokiba Thoram Aduda, Lamdam Asigi MSE gi makhada business toriba makaya su saruya khiba thoram aduda Chief Minister Virena makhataraduna hai state asida BJP lengak lakpadagi lepalaitana paikhalaliba chakwa thorang singi manung channa startup scheme haudokhibagi hauna tongan ba hiram kayada mai pakraba entrepreneur kayana naha kaya thabak piduna scheme asigi kanaba phanglabasu makhata na hariba scheme asigi makhada lupa crore changa rom Bank ta taduna leriba asi mafam chana sizinanaba hotnaba kanbat naha sing changi lamdam asigi naha singna government job khaktang tanabagi mahut isa isagi akhangba ahiba sing sizinaduna hotnabagi tangai fadaba lei haiki amadi rab and unati scheme asigi makhada lupa crore ahum lakh yankhai amasu Manipur state ki share oiduna MSME amadi Industrial gi thabak thoram kayada hanadagi hena khumang chawsinaba changsinduna state asigi mingchat hena purapa ngamlagani haina su phongdokhi Sakhangdaba Singna Fubadagi Leikhidrabagi MD Sanwaski Asiba Hakchang Loukhiroi Misi asi NIA da sinaduna achum aran puthokpigadabani haina JAC na phongdorakli Ngarang Imphal East District ki police na konba mafam amada miyoi kharana drug chabani habigi maralda faraga Fubadagi Leikhidrabagi MD Sanwas chahi 36 apokpa MD Lehuridin Leifam Kairang Teramakhong Mihatpu yamna kanna yaningdaba phongdotuna Joint Action Committee Against the Brutal Killing of MD Sanwas kauba JAC ko amana Semduna atuba mifam pangthoktuna warep taruk lokhre loinana Misi asigi matangda NIA da sinaduna achum aran puthokadabani pung kunmargi manungda JAC na Manipur lengakta thamliba wafam sing asi thabak oina pangthoktrabadi lamdam asigi CSO singa khusamnaduna akanba khongjang changsilagani haina JAC gi convener AV Rahman na press ta thadurak pacherolamana hari Ahanba warepta Leikhidrabagi MD Sanwaski Asiba Hakchang Lodaba Anisuba warepta Leikhidrabagi Sanwas hariba nupa macha asi January 13 gi numedang pung 5:45 taba matamda masak khangdaba mi kharana faduna pokhibani numid asigi numedang pung 7:53 taba matamda Sakhangdaba sing aduna lupa lakh 5 piduna androda lakadabani haina khanghalaki Aduga thangnaba numit January 15 gi numidang wairam pung 5:45 taba matamda Sanwas asi Thobal Hospital da asiba oina leire haina police na report pirakhi Hiram asigi matangda AT Unit 2 na thadorokpa press note amada makhoiga mari lena de habisi matau karamna no adubu Hariba Sanwas asidi ichamchamna leizaba driver amani mangonda siriba maral JAC na akanma mong da kandem tawi
ꯑꯍꯨꯝꯁꯨꯕ ꯋꯥꯔꯦꯞꯇ AT ꯌꯨꯅꯤꯠꯕꯨ ꯑꯟꯗ꯭ꯔꯣ ꯌꯨꯅꯤꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ATꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏ ꯈꯔꯅ ꯗ꯭ꯔꯒ ꯌꯣꯟꯕ ꯆꯥꯕ ꯃꯤꯑꯣꯏ ꯈꯔ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯕꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕ ꯑꯁꯤꯒ AT ꯌꯨꯅꯤꯠ 2 ꯑꯟꯗ꯭ꯔꯣꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯂꯛꯄ ꯀꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ATꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 6 ꯐꯥꯔꯦ ꯍꯥꯏꯅ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃ ꯊꯥꯗꯣꯔꯛꯄ ꯑꯁꯤ ꯀꯔꯝꯕꯅ ꯑꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯤ ꯉꯁꯤꯗꯒꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ JAC ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯔꯤꯁꯨꯕ ꯋꯥꯔꯦꯞꯇ JACꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯑꯇꯝꯅꯅ ꯃꯍꯥꯛꯅꯤ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤꯉꯩꯗ AT ꯌꯨꯅꯤꯠ 2 ꯑꯟꯗ꯭ꯔꯣꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯍꯥꯏꯅ ꯄ꯭ꯔꯦꯁ ꯅꯣꯠ ꯊꯥꯗꯣꯔꯛꯄ ꯑꯁꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯕꯅꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯉꯥꯁꯨꯕ ꯋꯥꯔꯦꯞꯇ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ NIAꯗ ꯁꯤꯟꯅꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯊꯣꯛꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯇꯔꯨꯛꯁꯨꯕ ꯋꯥꯔꯦꯞꯇ JACꯅ ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯇ꯭ꯔꯕꯗꯤ JACꯅ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯍꯥꯎꯄꯤ ꯃꯣꯂꯦꯟ ꯍꯤꯜ ꯔꯦꯟꯖꯇ ꯑꯦꯀꯔ 4.9ꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯆꯪꯁꯤꯜꯂꯛꯄ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯀꯤ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯀꯣꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯍꯥꯎꯄꯤ ꯃꯣꯂꯦꯟ ꯍꯤꯜ ꯔꯦꯟꯖꯇ ꯆꯥꯎꯔꯥꯛꯅ ꯑꯦꯀꯔ 4.9 ꯂꯣꯝ ꯄꯥꯛ ꯆꯥꯎꯕ ꯃꯐꯝꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯐꯝ ꯑꯗꯨꯗ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯊꯥꯔꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯅꯥꯐ ꯆꯨꯔꯆꯥꯟꯄꯨꯔ DFOꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯁꯨꯡ 36ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯌꯥꯟꯊꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯐꯥ ꯃꯤꯄꯨꯟꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯤꯑꯣꯏ ꯈꯔꯅ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯒ ꯐꯨꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕ ꯊꯧꯗꯣꯛꯀ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯏꯔꯪ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ MD ꯅꯋꯥꯖ ꯆꯍꯤ 33 ꯑꯄꯣꯛꯄ MD ꯂꯍꯤꯔꯨꯗꯤꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯦꯝꯕꯔ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯁꯤꯡꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯅ ꯄꯨꯈꯠꯂꯛꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ PROꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯤꯁꯤ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯑꯣꯏ 6 ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕꯁꯤꯡ ꯑꯗꯨꯗꯤ ꯁꯒꯣꯜꯁꯦꯝ ꯆꯤꯈꯩꯉꯥꯟꯕ ꯆꯍꯤ 15 ꯆꯤꯡꯉꯥꯈꯝ ꯁꯅꯥꯇꯣꯝꯕ ꯁꯤꯡ ꯆꯍꯤ 18 ꯁꯥꯄꯝ ꯁꯣꯃꯣꯔꯖꯤꯠ ꯁꯤꯡ ꯆꯍꯤ 32 ꯃꯥꯏꯕꯝ ꯕꯣꯀꯦꯟꯖꯤꯠ ꯁꯤꯡ ꯆꯍꯤ 14 ꯑꯊꯣꯛꯄꯝ ꯖꯤꯕꯟ ꯁꯤꯡ ꯆꯍꯤ 30 ꯑꯃꯗꯤ ꯆꯤꯡꯉꯥꯈꯝ ꯃꯅꯤ ꯁꯤꯡ ꯆꯍꯤ 40 ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯗ꯭ꯔꯒ ꯆꯥꯕ ꯃꯤꯑꯣꯏ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯕꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕ ꯑꯗු ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 2 ꯑꯟꯗ꯭ꯔꯣ ꯕ꯭ꯔꯥꯟꯆꯀꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏ ꯈꯔꯅ ꯆꯠꯊꯈꯤꯕ ꯊꯕꯛꯅꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯆꯦꯟꯅꯩ ꯍꯥꯏꯔꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯐꯥꯔꯒ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔ CMTꯗ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯗ ꯃꯨꯅꯤꯟꯗ꯭ꯔꯣ ꯃꯉꯥꯡ ꯀꯃꯤꯁꯅꯔ AT ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯔꯥꯡ ꯖꯅꯋꯥꯔꯤ 15ꯒꯤ ꯅꯨꯡꯊꯤꯜꯗ ꯊꯣꯛꯄ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯈꯨꯗꯛꯇ CMTꯅ ꯌꯦꯡꯁꯤꯟꯕꯗ AT ꯌꯥꯎꯔꯝꯕ ꯑꯃꯗꯤ ꯍꯧꯖꯤꯛꯅ ꯌꯥꯎꯗ꯭ꯔꯕ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯒꯤ ꯒꯦꯡ ꯑꯃꯅ ꯃꯁꯥꯒꯤ ꯚꯦꯁꯇꯦꯗ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯔꯝꯕꯒꯤ ꯃꯃꯤ ꯈꯔ ꯎꯕ ꯐꯪꯏ ꯈꯨꯗꯛꯇ ꯌꯦꯡꯁꯤꯟꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ AT ꯌꯨꯅꯤꯠ 2 ꯑꯟꯗ꯭ꯔꯣ ꯑꯃꯗꯤ ꯌꯥꯏꯔꯤꯄꯣꯛꯇ ꯄꯥꯎ ꯑꯃꯠꯇ ꯄꯤꯔꯝꯕ ꯂꯩꯇꯦ ꯃꯈꯥ ꯇꯥꯅ AT ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯥꯎ ꯄꯤꯔꯝꯈꯤꯕꯁꯨ ꯂꯩꯇꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 6 ATꯒꯤ ꯀꯥꯡꯕꯨꯅ ꯐꯥꯒꯠꯈꯤ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈꯤ ꯃꯈꯥ ꯇꯥꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯈꯪꯗꯣꯛꯅꯕ AT ꯌꯨꯅꯤꯠ 2 ꯑꯟꯗ꯭ꯔꯣ ꯑꯁꯤ ꯁꯁꯄꯦꯟ ꯊꯝꯂꯦ ꯃꯈꯥ ꯇꯥꯅ ꯌꯨꯅꯤꯠ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯈꯠꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯣꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯁꯣꯔꯦꯞꯄꯒꯤ ꯀꯗꯔ 3 KCP PWGꯒꯤ 2 ꯐꯥꯔꯦ
Assam Rifles ki Kangmuna Tha Asigi Tara Marida Tengnopal District ki Indo Myanmar border oiriba Lokchau Turel Manaktagi Myanmar gi Ngamkhaidagi India gi Ngamkhai Lansinduna Changsilakpa Manipur gi Lalholup ama oiriba Socialist Revolutionary Party of Kangleipak Sorepa gi Lanmi ahum fare hari Faraba Lanui ahum adu ain gi oiba thabak thoram sing lokhatnaba Manipur police ta khusinakhre haina Assam Rifles ki PRO na thokpa cherolamana hari Amaromda Manipur Police na Lokhalapa Khongthangi Saruk ama oina tongan ba mafam singdagi lalhulu kharagi lanmi sing fagale hari Tha asigi tara marida Manipur Police ki Kambuna Imphal West District ki Uripok Mayaleka dagi Machang Bakery Shop Manaktagi KCP BWZ gi lanmi ani fare hari Faraba lanmi ani adudi Khangembam Sanaton Elias Sanatomba Elias Loya chahi yangkhaini thoi amadi Thokchom Tiken Singh Elias Ibungo chahi nifuhumdoi kawi Makhoidagi mobile handset mari SIM card mari four-wheeler ama sale ona lupa lising mangaga chamani fusu fagale hari Makhoi ani achamba wahangpang chathabada Imphal area manungda leiba dukan amadi showroom singdagi sale khaibada mapung oina chenai habisu khamangamle haina police ki pau asina hari Wangu Laifam PHC gi awatpa doctor amadi staff sing thabirak tabadagi hospital asigi gate miyamna lonsin kre Primary Health Center PHC Wangu Laifam gi oina awatpa doctor thabiraknaba Manipur langa ki Health Minister amadi Mari Lenaba Singda haizaduna leringeda PHC asida handak doctor ama transfer tawkhibagi mayokta ngasi lamdam adugi miyamna PHC asige gate lonsinduna khongjang changsinkre Hakchang District ki Sugunu AC ki manung chanalaiba PAC asige Hospital Managing Committee maru oiba thaupuba sing yauna ngasi hospital asige akoibada leriba miyam amadi kumbi AC ki wangu ahlup ki maira paibi sing yauna hospital asida pangthokiba mifam amada Hospital Management Committee ki thaupuriba TH Damena phongdokibada PAC asida leifam thokpa doctor amadi staff nurse ki award pa leina hauzik leriba doctor khara asina ana layengi mathau tawduna lakhibani Adubo haukiba January taramathoidagi PHC asigi watliba doctor gi award pal leibadagi pung kunmari ana layingbagi thabak lepkhre lairiba doctor amadi staff khara asina irang asina changjafam loduna leiriba wangu gi tongan ba mafam mapan da hangliba relief camp da chayol amada anirak thokna ana laying chathaba amadi hidak lang thakna chingba pibagi thabak su pangthoktuna leiri haiki Mahakna hai PHC asigi doctor amadi staff nurse ki award paleriba asi yangsin binaba kayarak hana Manipur langa ki mafamda haizarabasu ngasi phawa thabirak tana leiri Maduna PHC asigi award pa doctor amadi staff sing suna tharak triba phawa PHC asigi get lonsin magi khongjang asi changsilakpani haiki Miyoi amagi yumda bomb thamjillam lei Ngasi ayu pung taruk rom taba matamda Singtamai Police Station gi manung chanba kakwa huidrom laika dalaiba Asem Ranjit chahi nifutaruk apopa Leikhidraba Yaimagi mayumda Sakhangdaba Miyosingna amuba machugi cherang khaw amada yomlaga bom ama thamjilamle hari Imung manungi Miyosingna thengnarakpadagi khudakta police ta pau pirakpa matungda police ki kangbu laktuna bom adu asoi angam yaudana lawthokre bom adu kanana kari maramgi damakta thamlamlibano haiba khamangamdri Khutang chara henbagi kongjang numit humpuni thoi shukrai Uripok apunba loop UAL na sinduna Uripok Canteen Corner da changsi lakhiba Khutang chara henbagi kongjang ngasiga thana numit humpuni thoi shukrai Chatharakliba khutang chara henbagi kongjang asi Jiribamgi Boro Bekrada kuki khulai paiba singna pikliba nga angang ahum yauna nupi ahum punna miyoi taruk tamthiba mihata hatkiba adugi achumba wayal fangalu haiba demand tawduna khutang chara henbagi kongjang asi changsi lakhibani Khutang chara henbagi kongjang aduda kuki khulai paiba singna hatok pikraba miyoi taruk adugi manungda nupi ahal adugi masa nupi Ivenaubi ningthausamsu saru yakhi Mahakna phongdorakpada ngasi Uripok apunba lupna aikhoibu nungsibiduna asengba achumba fangnabagi damak khutang chara henbagi kongjang changsinbiba asi yamna laibak phabani Kuki singna hatokhibadagi akhoi ichin inaw kanasu leitre maram aduna miyamna aikhoigi mateng pangbiyu haiki Mahana makatana phongdokhibada aikhoigi imungda thokliba khudongthiba asi matungda imung amatada thoktanaba miyamna khongjang changsinbiduna matungda amuk hana thokhandanaba haknabiyu mihada sida chenariba miyoi sing phaduna matik chaba chairak piyu haina su phongdokhi Numit nini chatharakpa teacher training program loishankhrei Piara culture induced breeding in fish and mushroom cultivation gi matangda numit nini chupna chatharakpa teacher training program GP Women College Imphal da ngarang loishankhrei
JP Women College Danamanjuri University amadi Directorate of SCERT Government of Manipur ga puna khusamnana sinduna college asigi Central Hall pangthokiba training program losinbagi thoram aduda Dr. M Vidyasagar HOD Department of Physics JP Women College ki Chief Guest JP Women's College ki Principal Hizam Romi Devina President Dr. Akoizam Nirmala Devi HOD Department of Botany JP Women College DMU na Guest of Honor oina saru yakhi Mixed Martial Arts Authority of Manipur na sinduna annual body meeting cum reception program pangthokre Mifamgi thoram aduda Aztec Fight Studio gi fighter singi pokning thogatpa oina Association asigi President Chingamgam Okendro Maitei Secretary General Salam Lemba Maitei Special Invitees oina Ningthem Korimayum Sana Henba Maitei amadi Nirmala Khumana saru yakhi Mifam asiga mari lenana association asidagi thokiba sanaroi shingbo pukning thogatpo aina tracksuit bottle stacker certification amadi MMA gi officer members singdasu yenthoki Mifam aduda handaki chatkiba khongchat kamari lenana mixed martial arts ki bambamna wafam kaya amaso phangdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu Arobada Marueba Pau Amuka Hana Pizari. Lamda Masigi Naha Singna government job Hakchang Tanabagi Mahud, Isa Isagi, Akangba Ahibasing season Naduna Hotnabagi Tangai Fadabale Haina Chief Minister na Fongdokre. Sakhangdaba Singna Fubadagi Leikhidrabagi MD Sanwaski Asiba Hakchang Loukhiroi, Misi Asi NIA da Sinaduna Achumaran Putopi Gadabani Haina JSC na Fongdorakli. Churchanpur ge Happy Molan Hill Range ta ekar Mari Dasmik Nipanda Tharamba Poppy Pambi Singh Yantatuna Manghankre. Matang asida Loyalam E-PAO na namitangi pau pibil lezari tabiri ba khudimako amuka hana khurumjari